ꯑꯩ ꯏꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯔꯒꯦ ꯌꯥꯝ ꯀꯟꯅ ꯊꯧꯏꯅꯣꯗꯤ ꯑꯃꯨꯛ ꯁꯝꯒꯁꯦ ꯂꯣꯏꯅ ꯐꯥꯜꯂꯦ ꯃꯥꯅ ꯆꯪꯈꯔꯦ ꯍꯥꯏꯁꯦ ꯁꯤꯕ ꯆꯤꯡ ꯆꯪꯕ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯊꯣꯡꯅꯤ ꯁꯦ ꯃꯟꯗꯤꯔ ꯑꯃ ꯂꯩ ꯚꯩꯔꯞ ꯃꯟꯗꯤꯔ ꯁꯤ ꯃꯃꯥ ꯍꯣꯏ ꯂꯩ ꯃꯥꯜꯂꯦ ꯎꯕ꯭ꯔꯥ ꯁꯤꯕꯨ ꯃꯃꯥ ꯍꯣꯏ ꯑꯣꯇꯣꯗ ꯂꯩ ꯀꯟꯅ ꯊꯧꯃꯟꯗꯅ ꯑꯩ ꯄꯥꯒꯁꯦ ꯅꯞꯄꯤꯁꯦ ꯂꯣꯏ ꯄꯥꯏ ꯇꯥꯔꯦ ꯍꯥꯏꯕ ꯂꯝꯕꯤꯗꯤꯀꯣ ꯃꯌꯥꯡ ꯖꯦꯠ ꯑꯣꯟꯅ ꯖꯔꯥꯈꯨꯟ ꯍꯥꯏꯗꯣꯏꯅꯤ ꯑꯣꯏꯗꯅ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯀꯗꯥꯏꯗꯔ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯥꯏꯔꯤꯅꯤ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯂꯩꯔꯝꯒꯅꯤ ꯑꯃ ꯃꯃꯥꯡꯗ ꯂꯩꯔꯝꯒꯅꯤ ꯁꯦ ꯃꯌꯥꯡ ꯇꯥ ꯃꯥꯜꯂꯦ ꯀꯩꯗꯧꯏꯅꯤ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯃꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯁꯤꯡ ꯃꯌꯥꯝ ꯂꯦꯞꯅ ꯂꯩ ꯑꯗꯨ ꯌꯧꯗꯣꯔꯦ ꯊꯣꯡꯉ ꯃꯃꯥꯁꯨ ꯌꯧꯔꯦ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯅꯤ ꯃꯧꯒꯤ ꯃꯃꯥꯅꯤ ꯆꯪꯉꯛꯏꯁꯦ ꯃꯊꯪꯗꯅꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯁꯤꯒ ꯄꯣꯠꯂꯣꯏ ꯐꯣꯠꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯗꯣ ꯐꯃꯨꯡꯗ ꯐꯝꯅ ꯂꯩꯔꯝꯃꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯁꯦ ꯅꯨꯃꯤꯠꯁꯤꯃꯀꯣ ꯑꯩꯅ ꯉꯥꯎꯈ꯭ꯔꯦ ꯎꯕꯒ ꯑꯗꯨꯒ ꯃꯥꯒꯤꯁꯦ ꯁꯤꯅꯕ ꯃꯌꯥꯝꯁꯦ ꯐꯃꯨꯡꯗ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯦ ꯉꯥꯏꯍꯥꯛ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯔꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯝꯅ ꯃꯌꯥꯝ ꯃꯧ ꯀꯨꯖꯕ ꯊꯣꯛꯇꯣꯏ ꯇꯧꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯧꯅ ꯃꯅꯦꯝꯕꯣꯛꯇ ꯈꯣꯏꯔꯝꯃꯤꯅꯤ ꯑꯗꯨꯒ ꯀꯨꯖꯕꯒꯤ ꯄꯣꯁ ꯁꯤꯟꯅꯔꯅꯤ ꯃꯧꯗ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏ ꯇꯧꯕ ꯑꯁꯤ ꯙꯃꯥꯟ ꯀꯥꯡꯕꯨꯅ ꯃꯧꯗ ꯄꯤꯕꯅꯤꯀꯣ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯄꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯀꯞꯁꯤꯡ ꯐꯤꯔꯣꯜ ꯈꯔꯒ ꯑꯗꯨꯒ ꯄꯩꯁꯥ ꯈꯔꯒ ꯍꯥꯞꯄꯤ ꯑꯗꯣ ꯁꯦ ꯀꯨꯖꯔꯕ ꯀꯧꯏ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯁꯨꯃꯥꯏꯅ ꯄꯤ ꯃꯧꯗꯀꯣ ꯙꯃꯥꯟ ꯀꯥꯡꯕꯨꯅ ꯐꯅꯦꯛ ꯐꯤꯗꯨ ꯔꯥꯅꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯃꯥꯏꯅ ꯄꯨꯝꯅꯃꯛ ꯃꯦꯀꯞ ꯀꯔꯤ ꯂꯣꯏ ꯁꯨꯅꯕ ꯄꯤꯌꯦꯕꯀꯣ ꯍꯧꯖꯤꯛ ꯃꯧꯗ ꯂꯤꯛꯇꯨ ꯁꯤꯕꯤꯔꯅꯤ ꯑꯗꯣ ꯀꯩꯅꯣꯁꯦ ꯃꯧꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯕꯗꯤ ꯈꯪꯗꯦꯕꯀꯣ ꯑꯩ ꯍꯪꯉꯨꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯁꯤꯕꯤꯔꯅꯤ ꯑꯗꯨꯒ ꯃꯧ ꯆꯪꯉꯒ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯍꯧꯔꯅꯤ ꯙꯃꯥꯟ ꯉꯥꯜꯂꯒ ꯆꯪꯉꯛꯑꯅꯤ ꯙꯃꯥꯟꯁꯨ ꯑꯣꯟꯊꯣꯔꯛꯑꯣꯅꯦ ꯀꯨꯖꯕꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯙꯃꯥꯟ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯙꯃꯥꯟꯅ ꯈꯣꯏꯔꯝꯂꯦꯀꯣ ꯑꯗꯨꯒ ꯃꯇꯨꯡꯗ ꯁꯣꯐꯥꯗ ꯐꯝꯃꯒ ꯃꯧ ꯊꯣꯔꯛꯄ ꯉꯥꯏꯔꯅꯤ
吃嘞，吃，这挺得起。왜 들고 와? 그래. 어디? 무슨 바방은 왜 저렇게 하노? 아, 대박, 맞아. 야, 어디 봐.
ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯤꯁꯇꯤꯅ ꯕꯥꯏ ꯃꯌꯥꯝꯕꯨ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯩꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯨ ꯕꯥꯏ Lùa lên lọ.